पाउजेदी यमफक ओइबा मरोइबा पाउ खराब दे तौजरे यूपी की डॉक्टर अम्मा अलादीन की लेमना अपंग सिखरे यूपी की डॉक्टर अम्मा मिरट डिस्ट्रिक्ट की अलादीन लेम लेबदा लुपा करोड़ अनि मखाई मांगरे अलादीन लेम आइबसी मैजिकल लेमने आइदुना फुंगा वरीदा लेम असिदा नानबदा अनिंगबा अपांबा खुदिंगमक पी आइदुना मियोई अनिदगी डॉक्टर असिना लेहौबने मतुंगदा डॉक्टर असिना पुलिसदा रिपोर्ट तौखरे पुलिस की रिपोर्ट अमेकी मतुंग इना डॉक्टर लाइक खन्ना लेम असिदा नानबदा करिगुंबा अमता फंगदबदगी पुलिसदा रिपोर्ट असी तौरखिबने आइरे नाकलमरोमदा इंडिया की इंडियन एलपीजी रिफिल तौनबगिदमक कमन फोन नंबर अमा चनबा हौखरे इंडियन ऑयल कॉर्पोरेशन आईओसी ना लेबाक असिगे एलपीजी रिफिल बुकिंग तौनबगिदमक चप मानबा फोन नंबर अमा ngasiदगी औदोखरे चप मानबा फोन नंबर असी 7718955555 असी पुंग कुनमरी एलपीजी रिफिल गिदमक चनबा हौखरे टेलीकॉम सर्कल की आखनबा फोन नंबर सिंग द एलपीजी रिफिल तौबा जालंबा अदु हौकिबा अक्टोबर की तांग 38 सोक लिसिक अनि कुनगी अहिंग नोंयाइदगी चनहनगिद्रे इंग्लैंड था अमन लॉकडाउन लाउथोखरे इंग्लैंड कोविड-19 नारबा मीगी मसिंग मियोई मिलियन अमा हेनखिबगा लोइनना यूके गवर्नमेंट ना ngarang कुमना खनाखरे यूरोप की लेबाक्सिंग की मनुंगदा कोविड-19 ना ख्वाइदगी सोखलबा अमदे मीसीबगी ख्वाइदगी चांग वांगबा लेबाक अमा ओइरपा मरमना मसिदगी ngakthokpa ngamnanaba ब्रिटिश प्राइम मिनिस्टर बोरिस जॉनसन लेबाक असिदा था अमा चुपना लॉकडाउन चथननबा लाउथोखिबने मरग असिदा अमेरिका की प्रेसिडेंट ट्रम्प की रैलीना मियोई चाट्रे सेनख्रे आइरे यूएस प्रेसिडेंट ट्रम्प ना सिनखिबा रैली सिंगना यूएस दा मियोई लिसिंग कुंट्रा कोविड-19 आनख्रे मदुदा पुन्ना चाट्रे सेनख्रे आइना स्टैनफोर्ड यूनिवर्सिटी की स्टडी अमना आइरे चाही असिगी जून कुंडगी सेप्टेम्बर 22 फावबगी मनुंगदा ट्रम्पना चिंतुना चटखिबा रैली तरागानी पन्ना फिबम असी ओहनखिबनी आइना स्टडी असिना आइरे डेमोक्रेटिक प्रेसिडेंशियल जो बिडेनना प्रेसिडेंट बो मियामगिदमक करिसु खंडबा महाक मसामकी खनबा सपोर्टरसिंग फावबा नुंगसिबा ngamdaba लुजिंगबा अमने आइना ट्विटर की खुथांगदा फोंदोखरे एमए मणिपुरी तमगदौरिबा एंट्रांस तौबा मतमदा मिtai मयक की लॉन्चर कांगलोन चुमना क्वेश्चन सेट तौबियु मिलाल मणिपुरी डिपार्टमेंट के एंट्रांस टेस्ट तौगदौरिबा अहानबा एमए मणिपुरी तमगदौरिबासी एंट्रांस तौबदा मिलाल की चना पथापता हौजिक हौजिक लैंगकना एप्रूव तौरगा लेरिबा मिtai मयक की लॉन्चर स्पेलिंग नॉर्म्स असी कांगलोन चुमना क्वेश्चन सेट तौबिनबा मिलाल के चेरोल अमना अपील तौरकले मिtai इरोल इयक लोइसन लोन अपुनबा लोब मिलाल के चेरोल असिना हाई अहानबा सेशन निना मसिदा सोरकलबदी खंगदबदगी मणिपुरी डिपार्टमेंट के इगाय खुमनजरिबा ओजासिंगना खंगदबदगी नत्रगना तौगे यावना तौबगी मराल अदु लंजगनी अदुगी मराल अदु इसाना जाजगदौबने जेरोल असिना हाई मसिगी मतंगदा मिलानना क्वेश्चन सैंपल न चिंगबा लौरगा कदाइदा कैम सोयरबगी आइबसे एक्सेस तौजगने स्पेलिंग सोयबा लेरगदी कैंडिडेट सिंगनासु वकलकपा यागनी मतम चुपदा मितैगी ऑफिसिंग हांगलगा लैगने वकलक तारबदी मिलानना क्वेश्चन सैंपल येंगलगा कदाइ फौबा यावना चुम्मगे सोयरगे आइबदु मिलानना थिगजगनी मदुदा लालगदी मणिपुरी डिपार्टमेंट की सयंग सिल्लिबा ओजासिंगी मतकता मियंग अमा लाकनी मदु लाक्टिंगदा इगाय खुमनजरिबा ओजासिंगना यावना चेक्सिना कैंडिडेट के अमुके इंटरेस्ट लेबाक मियाम की इंटरेस्ट थबक तौबिरकनी आइना अपील तौरकले इसिंग इसाउना लौमी कया कोकता खुद हापनरे सुफम नोमफम खंगदबिदा अंधक सही असि नोमगी हिंगनबा सु नोमजबा कया कुमगे लौ लोकलगनी खंजदुना ngaijrakpani adubo oirakliba nongju asin aduki matik ningba kaiba haibadu oidare ising isauna lawmi kaya di kokta khut hapnare manipur ki mafam kharada maru lottery tender stop payment singbasing lepnarabasu nongmagi sehul gi sendoi selep khomba amasung maru oina microfinance kambuna sel khomba aurakbadagi khatna jainaba phawba yaudaba nate kumgi lawrok amuktang lokchariba lawmi singdi kokta khut hapa phibamda yaure maragasida kaujeng makhal kyana lan tawduna sathok hantaragasu खरदंग दिक लोक लगनी खलम पमंगलान मंगफाउनरकन थाजरक्तबा यावरे मरु ओइना लौ खाउदोक लग थमलुबा लौफम सिंगदा हौजिक मयोल चोंगदुना लहवोट ओनबा हौबा लौफम यावनरे मरम अदुना लौ मपुदगी सालगा उबा लौमी सिंगना कदाइदगी मपुगी खर्च लौजा तमगदगी आइना ममित्ता मपि तारे आइरे कुमगी लौजा तमद्रबदी लौ मपुना मथंग होलक्तबसु याय कोविड-19 की लाइचत मरक्ता बाय इलेक्शन की कैंपेन सु यामना कल्ले लौमीना ममित्ता मपि ताबसी अखोइगिसु पुपचाकी सरुक अमा यावरे मपुगी महौसागी खुदोलनी येंगबताई अतोप पाउ अमदना इबुधौ मार्जिंग खुबमदा चंगबदा अथिंबा लेite MLA ना मियाम्बु लान्ना लमजिंगबनी जितेन
Chief Minister N Birena Ebudhou Marjing Khuvamda chngbada Athingba pi haina Kaisamthong Kendra gi MLA Jiten Kumar numit khani gi mamangda wangoi Kendra da pangthokiba thorom amada phongthokiba asi aranbane MLA na Leibak Miyambu Lanna Lamjingbani Ebudhou Marjing Khuvamda lamda masigi miyamna chngbada Athingba amata Leite haina Ebudhou Marjing Khuvam kanba lupki General Secretary W Jiten na pawhising do phongthokkre haingang da leiba Ebudhou Marjing Khuvamda pangthokba pawgi mifam amada magna makhatana hai haingang sing da leiba Ebudhou Marjing laifam asi malemgi yamna lupa laifam ama oiribani laifam asida atamnana kanagumba mioi amada da Athingba leijade political issue da Ebudhou gi mingchat thinanaba honabane COVID-19 gi laichat asina maram oidana miyamna awaba kaya mayokna rabasu laingangna piriba SOP ngakna ngasi maksu Ebudhou gi laifam da thawni jaba ayaba adumak leire matungda asigumba aranba yumpham yaudaba aranba yumpham da kanagumba sin Ebudhou bo miyamna lana wanhanaba honabigano aruba matik magun chawba laining thawni phiji phina netpa karem kathainaba oina thokane saibi saitheng phagloi ainingai leite maraga sida ibobi matamda imphal gi segment taret tagi afspa lauthoklaga sahi mari pharaklaba CM na mahaki kendra dagi phawba afspa lauthokpa ngamdribasi karigino Nasir ki Mathou-Mangamdi November gi sachat taret loire aduga kabarstanda thakhargani Congress ki ibobina lengak lengin matamdu da hatna sunaba kayana maram oiduna miyam wabatare aiduna ibobina imphal gi segment taret tagi afspa lauthokalaga sahi mari phajilklaba CM Birena mahaki kendra dagi phawba afspa lauthokpa ngamdribasi karigino aibadu miyamna khangbiro wapamasi tha asigi tareta pangthokadoriba by election da Lilong ACG oina Congress ki mire poina thagaliba MD Azizul Haq Khan gi ngasi Lilong lairaba khongda leiba Azizul Haq Khan gi jumda pangthokiba phiran jingkhanpagi thoromda sugnu kendra gi Congress ki MLA ke Ranjin apangthokibane magna haiki Manipur da minority ki chief minister oiriba kendra di Lilong ne Manipur ki tongan bang mafam da minority kaya leiragasu laik laisu haiba masak naiba officer sing IPS IAS mayam amal leiba Manipur yam maru oiba mafam amani Lilong kendra matam amaki chief minister lai oikraba MD Alimuddin na Manipur gi amata ngairaba university asi mahaki matamda kanglo phurup sing gi damakta mahakna Manipur University asi lingkatlamba CMC Lilong dagini aibase kendra asigi myamna khangbiyo asigumba kendra asida mathong marom khangdaba machindana amangangba tawthorakpana amatawba adugumba misak amabo MLA ni kaina thakatpase kendra asigi myam angakpane asuk machin thiba mana o ibubi matik jade aribasi Congress na palingi matamda mahakna vote kaba matamda Muslim minority gisu ahum kai Mioi ahum asigi manungda hana minister pigadabadu Lilong asi masak naiba CM pokiba mapamne haiduna Nasir da sahi mangagi cabinet minister pikibane madugi namakta ibobi penribara haina angke Chief Minister Birena di Nasir asi kathokpani aina lauri kathokpa haibasigi wanthok karino aina hangladuna Nasir di kathokpan nate kangsinbane kachinbane kathokpa haibasidi egi leijaba lanthom sakti pangal khuding kanagumbi amagi khunai asigi miyamgi akhakpa leitana pithokpaduba kathokpa haibane Nasir di adugumba misaksu nate Nasir di miyamna candidate oiribasi isam chamna thokpa nate pot jawi ainare COVID laina laichat maraka sida Lilong gi MLA dagi resign tawraga Lilong gi miyambo hatipa asigumba misak asidi corona dagi hena sadhiba mahikni aibada haiman bathokloi aike magna makatana hai Lilong kendra da atopa amasu candidate oire mahaki nomination file tawbada sahi taraga mathoida class 10 pass tawi aire sahi tara mathoida class 10 pass tawi aibasi malem asida leiramloi mahako karamba jibano aina hangladuna mahak asi karamba grahadagi lakpano aina su angke masi oiba yadaba potne mahak sahi taraga mathoida pass tawi airabadi mahak atopa grahadagi lakpani aibane masina takpadi mahak metric phawba pass tawdi aiba takpane asiguma mioi asida chief minister Pothokiba Lilong ki miyamna vote pigi airibra ainasu angke dakalamromda mamangda tawge khalasu tawba ngamkhidaba sing tawnanaba taibang mapuna matam pirakpani okram henare Nauna Mahut Minister oiraklaba okram henari harau taramna okpagi thauram amangasi Citizens Club na sinduna soibam laikhaina leiba Tirade Community Hall da pangthokre thauram aduda Citizens Club ki President and Remote Kumar Mitai Club asigi advisor M Gojendro henari ki loinabi okram ongbi Riches Bem su saruyake Thauramasi ka mari leina Minister Okram Henarina hai matam amadam yamna manglamba manglan ngasidi thabakoino onthoklagadaba matamne mamangda tawge khallaga tawba ngamkhidaba sing thabakto onthokluro aina taibang mapuna matam pirakpani aina lawi sakot khongtang khudemak miyam ka tanaraga punna tawminaba change miyamna su mateng pangbiyo
Wangkai Kendra gi oina su Kendra asigi sothana leiriba mafamjing aingonda khangan biragu haike maragasida yamna tangbut na thokpa thodok amada Macha nupana Luhongba numitta Mamou Nupida Makubok na Ejjat Manghnnaba Hotnaramle Karnataka gi manung chana leiba Mandya gi mafam amada Macha nupana Luhongba numitta Makubok na igai khumnaba Manghnnaba Hotnaramle Hairi thodok asi Luhongba numitta bor oiriba Macha nupana mamanaba mayamga party tawbada ju jamna thakibana maram oiraga mahagyan tadana leihiba maramdagi karimada khangbang amagdre nupi aduna toilet changluraga tholakpada hana ngaiduna leiramba Makubokna khudang paiduna singsillaga nupi oibiki Ejjat Manghnnaba Hotnarakpada nupi aduna laurakpadagi yonggi Mioi sing chenthoknarakduna sa ulaba Makubok adudagi kalauke Hairi aroibada content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbiriba punamak pathagatchari loinana channel asina domda kanarabadi subscribe like and share toba kawiganu punamakpo amuka hanna thagachari